Kangpokpi District K Manung Chanalaiba Langka Naga Village Tangasi Ayuk Kuki Lalhaglup KNFP Amade KNFN Oiramba Yai Haina Chingnaba Kulai Matik Chana Paiba Singna Akanamong the Nomai Capsin Attack Jatarakpadagi Kut Tokna Bada Kuki Kulai Paiba Amalekidre Anina Asok Apan Nankre Haide Tongan Basor the Gay Presna Pangba Pau Amay Matung Ina Ngasi Ayuk Pung Nipan Minute Nifurom Taba Adwaida Kuki Militant Chamarumna Jingthak Tagi Maike Kangdana Langka Naga Village Samna Nomai Ram Krea Kapsilake Maduda Maike Anigi Marakta Chaurakna Pung Marirom Kutokna Ke Kutokna Ba Aduda Kuki Kulai Paiba Amalekidabani Aduga Anina Asok Apan Nakibane Kutokna Ba Aduda Lekidraba Amadi Asok Paseng Adugi Masak Baming Hauju Fawu Oina Pangbangam Dre Pau Asi File Tobu Matam Fawada Long Range Position Singdage Nomai Kablakpa Leptri Haide Attack Adugi Saruk Among Oina Kuki Kulai Paiba Sing Aduna Lautang Sang Ani May Tadok Lambaga Luinana Hui Amaga Iroi Amagaso Hatok Lumle Haide Panbayabade Langka Naga Village Haide Bumapam Ase Lasan Kuki Village Ka Yamna Nakna Labor Khul Amane